Leo mathanta mapukning nungsirei. Nungsinungolda matam khana tawrubanina live-ta ahongba lakpasi nungaijade. Pumnamak oidunasu mahak study da pukning lepe. Idisuni. Idiski phone da Silky call tore. Idis hello Silky. Aikhoi ni su amuktang di unaya bani. Moi ni di adumune. Aikhoi ni su matam lakhini kenu. Unagi unasanu kedroge. Midi yang back tonaga posta na sakre. Kanabo. Silky di khangdabanina isamjamna haidore. Ho noi Leo-ga aikhoi Milky-ga unasakhi khangaudrabo. Wahaidu dabada Idis ngai. Leo-da phatyangai. Ngahaktang tarang chatuna Leo-gi furitu haigali. Leon, haima, kaino Idis? Idis, aha, kaisunate. Idis di ngaklabani. Amadusu wangang bayade. Mathasu sare. Mahakna Leo-gi furit haigalibadu atay ginate. Leo pukta sambu asawang mathungbadu yenglibani. Mahak pau makuk ngaudana Zekira Leo ra haina sektawbani. Idis khangni madudi yaima asama minate singnaba yade mina laksaba yade miki laikide thongna lei ngarang Leo na thamoi kaikhibadugi laman khumba satkibani khangni amaromdadi Leo gi khallaga amuksu nungaijade kharaga masing phatabane tin es matam hairedana Silkin hello ha tai kaidarogi tu min leidubo noi bim yai ma leibero adu ngasai na hayatro thamage dadi hoi asumna phone thamkre Idis tu phamungda makhong yantharaga phamaga lei Zekina Milky bu unaba chatkibadu phatanungda thokatra haina su pakhatche kemta wangang dangai manga leibaduda Leon Idis how kaino kaidarogi mangidubo kaisogde walot keno ainati walolese Zekini lakta laksana ma khangneba aduboba kai wanoba yare hangano Idis tu adu hairamnaga kadagi thokre Leo di larik amuk pakre nungthil pung mari tarakpada maths ki oja adu lai Leo gi Idis ka tuition hokre yaimadi hojik phaw halaktre Jackson na pathakki kumtharakpada Sir lakpire ozaduna oi laksare sir Jackson no ino adum copy Jackie ozala ani noibo khangdabanina kanda kausai Idis papa yai halaktri ha kare hojik phaw kai sakriba khangdi Jackson sauning na su phatharaga sir isana parnisi adum hobiro yaima dudi halaktrasu ngaibiran ozaduna phani no Jackson du thore pung mari hela phau yaima du halaktabuda mehul kanglabani get tu security na hangnaga bike thojilapadu ubada amuke hena mai hore Jackson yai kaidano nangna nungthi salise ha yumda leiba haitabro nang pungse kya taragi khangdabraba he prabab sang tuition hokrabani yauslo papa saulakanu ko aina furadine natai jaro hoi aisu tuition nang naba paingi laini imanabagi birthday sadubani yare sang makha tarnu Zaki kemta nasungdana bike ki sodu haidana monda nungaina sangai Zakin sir ngasidi ay yawzaroge hengdi oina yarge yaiko hoi good adunidana la isaiga nganglaga kahatkre Idis ti sauning bada loirabani adubu pumnamuk phatharaga tuition loikiba ngairaga leire pum manga khare halakpaduda tuition su loikre oza hexatkibaga larika pusandangai Idis praproka khalai Leo ngaksanana yenglaga lehawi Leo na Idis kisyawna larik singdu puraga tapna ka khalakpada makhoigi rumdagi pochai taba kaibagi makhol matare nimitusu ahal kaigi homda ahal ama leitabagi pulap satkibani Jackson na masangai du sanghobani
Masu mapanda sum security kharaga walking thokiba timing ni. Leon, Idias, yai, kaino ni toisibo. Se, thado yai nangbo. Zekin, nangumna ingonda nakut khaladana. Nangdani sokadaba. Sala. Leon. Hoi, nangyam kale. Yare. Si yaknaba miro. Ha. Phasa hayu yadro. Zekin. Mana hana mukut yauraini. Adudi putataba. Idistu masindu khara suktu oga isu thoe. Hekta Zekina namzilaga phubigre. Idisna shakshideba. Minai, nang aphabadi oiro. Adumadi haibige. Mi kayagi thamoyna nang thugarise. Ha, nasana thabak ama tawbada natindu hana yolu yadro. Zekina. Hoi, pikanao. Ngakha, noigi pangdaba mingamdaba koktuna ne. Aingonde kai hendana. Ha, nangna ibu wara inoba. Haipa kasing sarakano. Nangi desu line henzel oro. Ha, ngamoy kain kan bro. Idis, his aigi line gi adi seminary khong. Zekina, ha ha ha. Homo, hausitigi adha mara sulaba nangna. Chalo, panik churu so chalo. Lilagi na peace house, pakseni. Is seminaba kaina. Nangdani, go to heaven yoduba. Kanglabo. Leon. Ngaiko. Kaino, noy na haise pasana hairo. Zekina, iyambagi thamoy kaiba haibasa. Nanaw aigisu kaibani. Kaisu leitaba nupi maza mana iyambabu namthak toba. Kai matik leige. Ngasi ai maga unarui. Leo ngai. Aduka kaidorba. Ha, ya, hairo. Zeki khumde. Leon. Ya, hairo de hairo. Hairo ba. Hairo haibane. Zekina. Mase manghange na sapani. Ada ngarang restaurant sakhibaduda maamu SIBS ba amadina aimu paktarena khara haitharagane wari sanaraga khubak mari khatani tharamba. Round kick amaga. Kainu ya nang toisibo. Ha, adumna nupi ngang de khuthaba honabro. Sinna warakpa yaba matam nati yamba. Yam ti phubidri do pharabani. Ya, aibu nuksigera nuksirura. Magi apamba line da sakrabani. Matungdane adugumadu tongnuko. Zekin. Usitradi adum makhas tharakani. Se, nang phonse pubani. Ahal gaisu hannaragle. Mamasina sak thonglaga mayamdu sananaba korokpada Leon oina matha sare. Maramdi Idiski simbal karidu soidana hanglakani. Matugi kari paukhum pini khanbada saka saningba phawdre. Marsina. Haima, lao. Isa ngaigi sak lama manina ne prap thongbani. Lao, noi da hoi sunga horubani ko. Hoi, lage. Saning de hara susingnani haiduna ahumba kumtharakle. Haibaga tawbaga Jacop. Atomba. Nasindu kaidawre. Idis. Da bathroom da nanthubadi action bane. Jacop. Ihe. Jackson. Hidak tay drabo. Sabada thuboidro. Idis. Yanipa. Adum sarage. Jekin. Mamai thakpuin. Daudi saroidro. Sanana. Masa nungaite saroige haye. Jekin. Hospital pusidana. Jacop. Yadi. Angang ngaidagi hele. Satlusi haibabu yadrisini. Jekin. Ai sakatulaga haige. Mayamdu saksaba tuknare. Zeki yamna ngausine. Adubu minungsidi mayamdagi khwaidagi chawba ngangni. Mina pharingai mana helakani. Mina phalaktradi mana amuk hena phaloi. Asumna madaubu themba changai. Dho. Yaima. Da hospital chaluse. Haksang nuaitraga khangjingano. Aduna amuk hena phateba. Ahal oirakpa noidina toina haksangdu checkup tawgadabani. Ai, dhau kaisu tawdene. Tomdu sor phungalai. Wa ngangbada marai pharakpadu ubada. Dhau. Pabo. Asumna kanna kawi. Mahi sasinrai. Tomgi phibamdu ubada Jacopna mapabungbu pongkhatlaga. Jacop. Jackson, gari thoduro. Hoi babu. Jackson, Jacop, Jakidang makhoigi hospital da bukhatkre. Doctor khara sangduna Tombu kupna yengle.
ꯇꯦꯁ ꯃꯊꯪ ꯇꯧꯔꯦ ꯔꯤꯄꯣꯔꯠꯇꯤ ꯂꯥꯛꯇ꯭ꯔꯤ ꯗꯣꯛꯇꯔꯅ ꯁꯔ ꯃꯅꯨꯡꯗ ꯑꯝꯇ ꯖꯦꯀꯣꯞ ꯍꯣꯏ ꯖꯦꯀꯣꯞ ꯆꯪꯈꯤꯕꯗ ꯖꯦꯛꯁꯟꯗꯨ ꯏꯟꯅꯈꯤ ꯖꯦꯀꯤꯗꯤ ꯃꯅꯨꯡꯗ ꯃꯙꯧꯅ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯕꯗꯨ ꯃꯄꯥꯟꯒꯤ ꯒ꯭ꯂꯥꯁꯇꯨꯗꯒꯤ ꯌꯦꯡꯂꯒ ꯂꯩ ꯗꯣꯛꯇꯔꯅ ꯁꯔ ꯁꯨꯒꯔꯁꯨ ꯋꯥꯡꯉꯤ ꯍꯥꯔꯠꯁꯨ ꯁꯣꯜꯂꯦ BPꯁꯨ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯔꯦ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯂꯩꯅꯥ ꯍꯥꯏꯗꯨꯅꯤ ꯀꯤꯗꯅꯤ ꯑꯅꯤꯁꯨ ꯑꯃꯗꯤ ꯌꯥꯗ꯭ꯔꯦ ꯁꯔ ꯑꯣꯄꯔꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯖꯦꯀꯣꯞ ꯗꯣꯛꯇꯔ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯀꯤꯗꯅꯤꯗꯣ ꯑꯃ ꯑꯩꯉꯣꯟꯗꯒꯤ ꯄꯤꯒꯦ ꯖꯦꯛꯁꯟ ꯄꯥꯕꯨꯡ ꯖꯦꯀꯣꯞ ꯏꯍꯦ ꯑꯗꯨꯒꯤꯕꯨ ꯀꯞꯄ꯭ꯔꯣ ꯗꯣꯛꯇꯔ ꯕ꯭ꯂꯗꯁꯨ ꯀꯥꯞꯁꯦ ꯑꯅꯝꯕꯅ ꯐꯦꯜ ꯑꯣꯏꯔꯦ ꯖꯦꯛꯁꯟ ꯕ꯭ꯂꯗꯀꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯇꯪꯈꯥꯏ ꯍꯦꯟꯅ ꯂꯧꯕꯤꯌꯨ ꯗꯣꯛꯇꯔꯅ ꯑꯩ ꯄꯦꯜꯂꯦ ꯁꯔ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯐꯔꯦ ꯑꯁꯨꯝꯅ ꯇꯣꯝꯒꯤ ꯊꯋꯥꯏꯗꯕꯨ ꯀꯜꯂꯗꯤ ꯍꯥꯏꯗꯨꯅ ꯃꯄꯥꯝꯆꯥ ꯆꯪꯗꯅ ꯀꯟꯅ ꯍꯣꯠꯅꯔꯦ ꯑꯣꯄꯔꯦꯁꯟꯗꯤ ꯍꯌꯦꯡ ꯇꯧꯁꯤ ꯍꯥꯏꯅꯔꯦ ꯖꯦꯀꯣꯞ ꯌꯥꯏꯃ ꯅꯪ ꯀꯀꯥꯉꯩꯒ ꯍꯟꯈ꯭ꯔꯣ ꯅꯣꯏ ꯄꯄꯥꯒ ꯗꯧꯒ ꯂꯩꯍꯧꯔꯒꯦꯀꯣ ꯖꯦꯀꯤꯟ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯒꯦ ꯖꯦꯀꯣꯞꯅꯗꯤ ꯃꯁꯨꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯟꯖꯔꯤꯕꯅꯤꯅ ꯇꯦꯟꯁꯟ ꯄꯤꯅꯤꯡꯗ꯭ꯔꯦ ꯖꯦꯀꯣꯞ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯂꯩꯍꯧꯅꯦ ꯉꯁꯤ ꯍꯌꯦꯡꯗꯤꯅꯦ ꯂꯩꯈꯤꯒꯦ ꯄꯨꯔꯥ ꯐꯔꯒꯅꯦ ꯂꯥꯛꯃꯤꯟꯅꯔꯒꯦ ꯏꯁꯨ ꯊꯦꯡꯉꯦ ꯍꯜꯂꯣ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯣꯀꯣ ꯖꯦꯀꯤꯟ ꯍꯣꯏ ꯑꯗꯨꯗꯤ ꯍꯜꯂꯒꯦꯀꯣ ꯖꯦꯀꯤ ꯁ꯭ꯀꯣꯠ ꯃꯔꯤꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯕꯦꯝꯅ ꯌꯥꯏꯃ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯖꯦꯀꯤꯟ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯩꯍꯧꯅꯦ ꯍꯌꯦꯡ ꯂꯥꯛꯑꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯁꯅꯥꯅ ꯍꯤꯁ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯐꯔꯦ ꯄꯣꯊꯥꯎꯔꯣ ꯖꯦꯀꯤꯅ ꯀꯥꯈꯠꯂꯛꯄꯗ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯏꯗꯤꯁꯇꯤ ꯀꯧꯗꯦ ꯂꯤꯌꯣꯅ ꯌꯥꯏ ꯗꯣꯗꯣ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯇꯦ ꯂꯩꯍꯧꯅꯦ ꯍꯌꯦꯡ ꯂꯥꯛꯑꯅꯤ ꯗꯧꯒ ꯄꯄꯥꯒ ꯉꯁꯤꯕꯨꯗꯤ ꯂꯦꯛꯍꯧꯔꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤꯅꯦ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯍꯧꯋꯦ ꯂꯤꯌꯣꯅ ꯑꯣ ꯑꯔꯨꯕ ꯐꯤꯕꯝꯅꯤ ꯈꯪꯗꯕꯅꯤꯅ ꯏꯗꯤꯁꯅ ꯀꯧꯔꯛꯇꯕꯒꯤ ꯖꯦꯀꯤꯅ ꯂꯛꯅꯔꯛꯑꯦ ꯖꯦꯀꯤꯅ ꯃꯥꯗꯔ ꯃꯤꯜꯛ ꯏꯁ ꯗ ꯕꯦꯁ ꯃꯤꯜꯛ ꯒꯥꯏꯅ ꯍꯥꯌꯣ ꯕꯣꯇꯜ ꯃꯤꯜꯛꯅ ꯀꯤꯟ ꯑꯃꯇꯪ ꯊꯤꯟꯕꯗ ꯁꯥꯂꯥ ꯍꯨ ꯂꯤꯌꯣꯅ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯏꯗꯤꯁ ꯕꯣꯇꯜ ꯊꯛꯑꯦ ꯀꯜꯂꯦ ꯈꯟꯖꯩ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤꯅꯦ ꯅꯨꯡꯁꯤꯗꯕꯒꯤ ꯄꯤꯊꯛꯇꯕ ꯈꯪꯉꯦꯗꯅ ꯖꯦꯀꯤꯅ ꯑꯗꯨꯅ ꯑꯣꯏꯔꯝ ꯇꯥꯏ ꯑꯩꯅ ꯍꯥꯏꯔꯤꯉꯩ ꯌꯥꯔꯤꯁꯦ ꯒꯨꯗ ꯅꯥꯏꯠ ꯖꯦꯀꯤꯗꯨ ꯀꯔꯦꯝꯅꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯦ ꯏꯗꯤꯁ ꯁꯥꯎꯅꯤꯡꯂꯁꯨ ꯐꯥꯊꯔꯒ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯔꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯒ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤꯉꯩꯗ ꯑꯦꯝꯕꯨꯂꯦꯟꯁ ꯈꯥꯝꯕꯗꯨ ꯖꯦꯀꯤꯅ ꯎꯔꯛꯑꯦ ꯃꯙꯧ ꯍꯜꯂꯛꯑꯦꯅ ꯍꯔꯥꯎꯅ ꯆꯦꯜꯂꯛꯑꯦ ꯒꯦꯠ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯨꯡꯗꯒꯤ ꯃꯙꯧꯗꯨ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯇꯨꯅ ꯏꯟꯊꯣꯔꯛꯄꯗꯨ ꯎꯔꯦ ꯖꯦꯛ ꯇꯞꯂꯤ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯆꯪꯁꯤꯜꯂꯛꯏ ꯖꯦꯀꯤꯅ ꯇꯞꯅ ꯄꯥꯕꯨꯡ ꯗꯧꯗꯧꯁꯦ ꯀꯩꯗꯧꯔꯒꯦ ꯗꯧꯗꯧꯁꯦ ꯅꯥꯕ ꯐꯔꯕꯣ ꯖꯦꯀꯣꯞꯅ ꯖꯦꯀꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯨꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯦ ꯁꯅꯥ ꯗꯧꯗꯧꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯖꯦꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯒ ꯄꯨꯟꯅ ꯌꯥꯟꯁꯤꯟꯅꯗꯨꯅ ꯃꯙꯧ ꯖꯦꯀꯣꯞꯄꯨ ꯏꯟꯊꯣꯛꯂꯒ ꯃꯙꯧ ꯇꯣꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯀꯣꯟꯗꯨꯅ ꯀꯞꯄꯛꯏ ꯅꯣꯏꯕꯨ ꯗꯧꯗꯧ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯊꯨꯅ ꯐꯅꯤ ꯍꯥꯏꯗꯥꯏꯅꯦ ꯗꯧꯗꯧ ꯍꯧꯒꯠꯂꯣ ꯅꯁꯨꯅ ꯊꯕꯛ ꯇꯧꯕ ꯗꯧꯗꯧꯅ ꯌꯦꯡꯈꯤꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯀꯩꯒꯤꯅꯣ ꯗꯧꯗꯧꯅ ꯇꯨꯝꯃꯒ ꯂꯩꯔꯤꯁꯦ ꯍꯧꯒꯠꯂꯣ ꯗꯧꯗꯧ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯗꯧ ꯖꯦꯀꯤꯅ ꯂꯥꯎꯅ ꯀꯞꯄꯗꯨ ꯇꯥꯔꯗꯨꯅ ꯂꯤꯌꯣ ꯏꯗꯤꯁ ꯁꯅꯥ ꯃꯥꯔꯁꯤ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯞꯇꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯇꯣꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯁꯨꯃꯥꯡꯗ ꯅꯤꯡꯊꯤꯖꯅ ꯊꯝꯂꯝꯃꯤ ꯁꯅꯥꯅ ꯃꯩ ꯄꯥꯕꯣ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯇꯧꯁꯤꯕꯣ ꯅꯁꯥꯅꯁꯨ ꯃꯌꯥꯝꯁꯤꯕꯨ
ꯏꯊꯟꯇ ꯌꯦꯡꯁꯤꯜꯂꯧ ꯍꯥꯏꯕ꯭ꯔꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯣꯟꯕ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕ? ꯑꯩꯁꯨ ꯅꯅꯥꯛꯇ ꯄꯨꯕꯤꯌꯣ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯖꯦꯀꯣꯞ ꯀꯞꯂꯒ, ꯏꯃꯥ, ꯅꯆꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯄꯥꯕꯨꯡꯁꯦ ꯄꯣꯊꯥꯖꯔꯁꯅꯨ. ꯃꯆꯥ ꯃꯁꯨꯒꯕꯨ ꯁꯦꯟꯅꯕꯗꯅꯦ ꯋꯥꯖꯈ꯭ꯔꯕꯅꯤ. ꯏꯃꯥꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯏꯃꯥ. ꯑꯃꯅ ꯑꯃꯕꯨ ꯊꯦꯝꯖꯤꯟꯅꯗꯨꯅ ꯑꯋꯥꯕꯁꯤꯡ ꯐꯥꯗꯅꯕ ꯍꯣꯠꯅꯩ. ꯖꯦꯀꯤꯗꯤ ꯃꯙꯧꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ. ꯃꯙꯧꯅ ꯉꯥꯎꯁꯤꯟꯅꯩ ꯈꯪꯕꯅꯤꯅ ꯂꯨꯅ ꯇꯧꯕꯤꯕꯅ ꯖꯦꯀꯤꯅꯁꯨ ꯃꯙꯧꯕꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ. ꯑꯗꯨꯅ ꯃꯙꯧꯇꯣꯝꯒꯤ ꯃꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯂꯥꯞꯊꯣꯛꯆꯗꯦ. ꯖꯦꯀꯤꯅ ꯃꯙꯧꯒꯤ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯅꯥꯟꯕꯤ, ꯑꯃꯨꯛꯁꯨ ꯀꯞꯄꯤ. ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯄꯦꯟꯗꯕꯁꯤꯡ ꯐꯣꯡꯗꯣꯛꯂꯤ. ꯖꯦꯛꯁꯟꯅ, ꯌꯥꯏꯃ, ꯅꯁꯥꯗꯨ ꯁꯣꯛꯑꯅꯤꯅꯦ. ꯗꯧꯗꯧꯁꯦ ꯄꯣꯊꯥꯖꯔꯁꯅꯨ ꯂꯥꯛꯑꯣ. ꯅꯣꯏ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯒꯅꯣ. ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕ? ꯗꯧꯗꯧ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏ ꯅꯠꯇ꯭ꯔꯣ? ꯑꯩ ꯌꯨꯝ ꯆꯠꯂꯣ ꯀꯩꯒꯤ ꯍꯥꯏꯅꯣ? ꯅꯣꯏ ꯌꯥꯝ ꯐꯠꯇꯦ. ꯅꯣꯏ ꯌꯥꯝ ꯐꯠꯇꯦ. ꯑꯩ ꯂꯩꯔꯝꯃꯗꯤ ꯗꯧꯗꯧꯁꯦ ꯍꯤꯡꯖꯔꯝꯒꯗꯕꯅꯤ. ꯗꯧꯗꯧ, ꯑꯩ ꯃꯣꯏ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯦ. ꯑꯩ ꯗꯧꯗꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯅꯁꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ ꯗꯧꯗꯧ. ꯗꯧꯗꯧꯅ ꯏꯁꯨ ꯌꯥꯏꯃꯕꯨ ꯀꯧꯕꯗꯣ ꯌꯥꯝ ꯇꯥꯅꯤꯡꯉꯤꯗꯣ. ꯋꯥ ꯉꯥꯡꯉꯛꯑꯣ ꯗꯧ. ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯃꯥꯔꯁꯤꯅ ꯖꯦꯀꯤꯕꯨ ꯀꯣꯟꯁꯤꯟꯕꯤ. ꯌꯥꯏꯃ, ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯗꯤꯅꯦ ꯑꯩꯒꯤ ꯑꯕꯣꯛꯁꯦ ꯍꯦꯟꯅ ꯋꯥꯔꯅꯤꯅꯦ. ꯇꯣꯛꯂꯣ. ꯑꯩ ꯑꯕꯣꯛꯁꯦ ꯌꯥꯝ ꯁꯣꯜꯂꯕꯅꯤ. ꯗꯧꯗꯧꯁꯦ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯅꯤ. ꯖꯦꯀꯤ ꯃꯕꯣꯛ ꯄꯟꯕꯗ ꯀꯞꯄ ꯇꯣꯛꯂꯗꯨꯅ ꯍꯧꯒꯠꯂꯒ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯕꯣꯛꯄꯨ ꯀꯣꯜꯂꯒ ꯍꯤꯛꯅ ꯀꯞꯆꯔꯦ. ꯃꯌꯥꯝꯁꯨ ꯏꯉꯥꯎ ꯉꯥꯎꯖꯕ ꯖꯦꯀꯤꯅ ꯀꯞꯄꯗꯨ ꯎꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯅꯔꯦ. ꯇꯣꯝꯕꯨ ꯃꯩ ꯊꯥꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯔꯦ. ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯗꯁꯨ ꯄꯥꯎ ꯍꯥꯏꯈꯤꯗꯨꯅ ꯃꯊꯪ ꯂꯥꯛꯅꯔꯝꯃꯤ. ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯁꯣꯔꯥꯠꯁꯨ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ. ꯇꯤꯜꯂꯝꯕ ꯃꯌꯥꯝꯁꯨ ꯇꯞꯅ ꯍꯟꯅꯈ꯭ꯔꯦ. ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩꯗ ꯉꯥꯏꯍꯧꯔꯦ. ꯖꯦꯀꯤꯗꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ. ꯃꯕꯣꯛ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯩꯒꯤ ꯑꯕꯣꯛ, ꯅꯪ ꯇꯨꯃꯤꯟꯅ ꯀꯞꯄꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯑꯩ ꯌꯦꯡꯕ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯑꯩꯒꯤ ꯑꯕꯣꯛ. ꯁꯨꯁꯅꯥ, ꯑꯩꯒꯤ ꯑꯕꯣꯛ ꯀꯞꯇꯦ. ꯅꯙꯧꯗꯣ ꯅꯪꯕꯨꯗꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯩ. ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯜꯂꯦꯅ ꯇꯠꯇꯅ ꯍꯥꯏꯕꯅꯤ. ꯏꯁꯨꯅ ꯅꯙꯧꯒꯤ ꯋꯥꯔꯤꯕꯁꯤꯡꯁꯦ ꯎꯔꯒꯅꯦ ꯑꯩꯒꯤ ꯑꯕꯣꯛ ꯄꯦꯜꯂꯦ. ꯑꯩ ꯀꯞꯄꯔꯣꯏ. ꯖꯦꯀꯤꯅ, ꯀꯞꯄꯣꯏ ꯍꯥꯏꯔꯒ ꯄꯤꯗꯣ ꯁꯨꯝ ꯇꯥꯔꯗꯤ ꯌꯥꯔꯔꯣꯏꯌꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯃꯄꯤꯗꯨ ꯖꯦꯀꯤꯅ ꯇꯩꯊꯣꯛꯄꯤ. ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯞꯁꯨ ꯆꯪꯉꯛꯏ. ꯃꯥꯁꯦ, ꯅꯁꯥꯗꯨ ꯁꯣꯛꯑꯅꯤꯌꯦ. ꯑꯗꯨꯝꯅ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯗꯤ ꯂꯩꯔꯤꯕ ꯅꯁꯥꯅꯁꯨ ꯃꯌꯥꯝꯁꯦ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ? ꯃꯆꯥꯅꯨꯄꯥ ꯖꯦꯀꯣꯞꯄꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯟꯕꯤ. ꯑꯗꯨꯒ ꯅꯥꯝ ꯑꯃꯅ ꯖꯦꯀꯤꯕꯨ ꯀꯣꯜꯂꯤ. ꯁꯅꯥꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯐꯝꯃꯨꯂꯥ. ꯏꯃꯥꯁꯤ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯕꯨꯡꯉꯣ. ꯅꯄꯥꯕꯨꯡ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯑꯋꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯥꯛꯀꯦ. ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡꯕꯨ ꯎꯔꯒ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯁꯥꯐꯩ. ꯖꯦꯀꯣꯞ, ꯏꯃꯥꯁꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯏꯃꯥꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯅꯤ. ꯄꯥꯕꯨꯡ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯏꯃꯥꯁꯤ ꯂꯩꯁꯤꯗꯤ. ꯏꯃꯥꯁꯤꯅ ꯑꯗꯨꯝ ꯁꯣꯟꯊꯔꯗꯤꯅꯦ ꯅꯆꯥ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯅꯤꯌꯦ. ꯏꯃꯥꯁꯤꯅ ꯌꯨꯝꯁꯤꯒꯤ ꯍꯧꯔꯛꯐꯝ ꯇꯥꯛꯂꯤꯕꯅꯤ. ꯏꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯁꯣꯔꯒꯨꯝꯕꯅꯤ. ꯊꯧꯅꯥ ꯂꯩꯕꯤꯌꯨ ꯏꯃꯥꯁꯤ. ꯅꯆꯥꯅꯁꯨꯕꯨ ꯄꯨꯟꯁꯤ ꯁꯥꯡꯅ ꯀꯣꯟꯁꯤꯟꯕꯤꯌꯣ. ꯖꯦꯀꯤꯅ, ꯑꯩꯒꯤ ꯑꯕꯣꯛ, ꯗꯧꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯁꯨ ꯑꯩꯒꯤ ꯑꯕꯣꯛꯇꯤ ꯂꯩꯈꯨꯑꯣ. ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ?
ꯑꯩꯒ ꯑꯕꯣꯛꯀꯤ ꯁꯅꯥ ꯆꯠꯂꯣꯏ꯫ ꯑꯩꯒ ꯑꯕꯣꯛ ꯃꯐꯝ ꯀꯩꯗꯁꯨ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯖꯦꯀꯣꯕ, ꯖꯦꯛꯀꯤ ꯑꯃꯗꯤ ꯁꯅꯥ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ꯫